Meng tabira puno pugar chok na han makta data ram nok cheri ngasigi video asidi Samsung Galaxy Watch Active 2 hariba gari asigi smartwatch asigi review video ni video asibu meng tabira puno makna video asibu like option biramu channel asibu subscribe tok juba singna channel asibu subscribe option biramu tungda su asibu laba nungai raba video kya yengina bugda makta channel asibu subscribe tok juba amadi notification bell na miba kawbigano asigi video asi atang asida hujargi video asibu loi hawta meng tabira ngasi video asi matang asida hojrage ngasi review tawjagadoriba smartwatch asidi Samsung Galaxy Watch Active 2 haiba smartwatch asini haiba smartwatch asi aina chaurakna tha ama ani gi mamangdagi sinnajakle haiba smartwatch asi matau kram tawbge amadi adomna leinabagi damakta afaba smartwatch ama yengbibo oiragadi haiba smartwatch asi leiba yaba smartwatch la haibadu mayamda ngasi video asida aigi oiba opinion adu phongdok sabani haiba video asibu miyeng tabiriba pumnamukna video asibu loi fawbutang miyeng tabiyo haiba smartwatch asi hojik matamga yamna mak chanaba anoba features kaya mak yauri haiba smartwatch asi ahanbada adomna connection tawnabagi damakta bluetooth natragana bluetooth ki option natragana wifi option dagi haiba smartwatch asibu adongi phone aduga ilailai na connection tawba yagani hojima aina haiba smartwatch asi Shagi phone asiga bluetooth ka connect tawra leibagi damakta connected using bluetooth haina urba screen adu urbidiba asin ahanbada haiba smartwatch asigi basic oiba features kara haijaba tarbada haiba smartwatch asigi screen asi super AMOLED display ni haiba aina lejariba smartwatch asi 40mm gi display oi 24/7 activity tracking stress monitor 50 meter fawbagi water resistant bluetooth 5 Bluetooth calling inbuilt microphone speaker chingba audio support tawi loinana wireless charging support tawi haiba smartwatch asida adomna phone da save tawiriba contacting adu putolaga watch asidagi oina direct call tawsu yagani amadi haiba smartwatch asi sinaraga adongi contact aduga wari sanabasu haiba smartwatch asigi mateng yagani loinana haiba smartwatch asigi dialer dagi adomna randomly number ama hekta namaga dial tawba natragana adongi phone adu sungsi sinadana haiba smartwatch asigi matengna haiba number aduda phone tawbusu haiba smartwatch asidagi yagani haiba smartwatch asida masagi oina inbuilt speaker amadi inbuilt microphone singba yawbana maram oiraga haiba smartwatch asidagi adomna hands free call na chingba tawba yagani haiba smartwatch asi 5 meter gi 5 ATM gi adugumba water resistant waterproof piri haiba smartwatch asi adomna nong sitaba matamda natragana atopa swimming na toba activity sing kumba toba matamda sinaba matamda waterproof oibana handy oigani loinana haiba smartwatch asida Samsung gi Bixby gi support chupiri haiba Bixby asigi on toro matungda adomna haiba tabak ama tawning tabak adu Bixby da hairaga haiba phone asidagi adomgi weather gi matangda hangba natragana adomgi contact ama da dal tawnabagi damakta order tawbuna chingba haiba smartwatch asida yagani loinana haiba smartwatch asida heart rate monitor tawnabagi damakta sensor na chingba piri adomgi heart ki status adu haiba smartwatch asigi matengna activity adu track tawba natragana haiba stress test na chingbasing asi tawba matam gi oina tawba yagani amadi haiba smartwatch asida piriba result asi yamna mak accurate oiba adugumba result ama piri asida sunatana haiba smartwatch asida stress na chingba natragana atopa activity kaya su haiba smartwatch asida gi trace tawba yagani haiba smartwatch asida adomna hanadagi load tawraga thamlaba haiba smartwatch asigi internal memory da load tawraga thamlaba isai na chingba natragana adongi phone da yawriba isai na chingba sing adu smartwatch asida play tawraga taba yagani yamna kuina di thajaroge haibidi copyright content lakani haiba smartwatch asida isai thaba natragana call tawba heart rate monitor tawba stress test na chow tawba na chingba asi khakta natana atopa activity kya su test tawnabagi adugulba support atu piri adomgi working natragana adomna karigumba thaba ama activity ama tawba matamda haiba smartwatch asina track tawba yahangani haiba sing adu adomna haiba smartwatch asida slide tawba matungda atopa piriba menu sing asida add tawshalakanda haiba smartwatch sinaba matamda yamna nungaiba smartwatch ama oigani hojik phawbada aina ngasi phawda sinarakda smartwatch asi yamna mak nungaiba smartwatch ama oidi loinana Dijo Watch 2 su hojik hojima aigi inakta
ꯂꯥꯛꯇꯨꯅ ꯗꯤꯂꯤꯚꯔ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯁꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ Samsung Watch Galaxy Active 2 ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯗ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯁꯦꯞ ꯇꯧꯔꯤꯕ ꯑꯗꯣꯝꯒꯤ ꯒꯦꯂꯔꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒ ꯁꯤꯡꯀ꯭ꯔꯣꯅꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯦꯡꯕ ꯂꯣꯏꯅꯅ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯥꯏꯀꯟ ꯑꯣꯏꯅ ꯊꯝꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯥꯒꯅꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ applications hariba smartwatch asida support tawi loinana hariba smartwatch asida screen asi yamna pikpa oijaragasu hariba smartwatch asida adomna YouTube na chingba atopa application kya hapla kanda video yengba phawbada hariba smartwatch asida yai loinana hariba smartwatch asigi strap asi yamna soft oiba adugumba TPU silicone gi haibitare adugumba rubber oi amasung asi hoigi khutta sijanma matamda yamna kanba hoigi hard oiba khutta khudangda nungaitaba ya oide aduga hariba smartwatch asigi sensor na singba sing asi hariba smartwatch asigi maning thangba sarukta uba phangbigani hariba asi smartwatch asi wireless charging oibana charge tongnabagi adumba pin na chingba amata uba phangoi hariba smartwatch asi charge tongnabagi tamakta wireless charger su box ta loinana lai smartwatch asigi dial asi watch phases asi masing thingamdana adomna hariba Samsung gi Galaxy wearable app duda thiba phangbigani loinana aina huzik hapsariba sing asi ayamana free adungba dial ngaktani loinana yamna adomna pamba customize toba afaba dial yengba pamlaga su paid version su hariba application adi do masing thingamdana ubo phangbigani masing oina hajadraga su masing thingamdana yamna laikre hariba smartwatch asigi dial asi asuki matik yamkibana maram oirakanda loina muksinaba su kedong ngam loi loinana hariba smartwatch asigi dial magi hand natragana magi thuiba layout na chingbasing asi adomgi apambagi matungina hojik screen da ubiriba asumai tawdana customize toba yagani loinana hariba mafam asida adomna weather to aningbra heart rate monitor to aningbra natragana adomgi apamba customization adu hariba smartwatch asida loinamak tawba yai loinana hariba smartwatch asi khudangda sijalaga yengba matamda kamatau karam tawbage habidusu mayamda ucharke smartwatch asi aina leijariba asi 40mm gi adugumba smartwatch ni 44mm gi smartwatch amasu lei adongi khudangi size gi matung ina hariba size ani sida apamba ama khallaga leibiba yagani loinana khudangda sijanba matamda mato asumna ui amadi khudang chawba singina 44mm aduga kitang pikpa khudang aigi sumaina kitang pikpa kangbugi oigadi 40mm asi yamna mak suitable oiba ama oigani loinana hariba smartwatch asida adomna heart rate monitor asi test tobu matamda matamgi randomly toba nataba automatically mana minute manga khudingi natragana minute 10 khudingi hariba heart rate asi test tohange automatically amadusu ekoina set tawraga thamba yagani amadi hariba asigi measurement asi tawrba matungda adomda vibration ga loinana adomda indication pirakani hariba smartwatch asi launch tawkiba matamda lupa 10,000 mathakta launch tawkiba smartwatch amadi hariba smartwatch asi India da amadi Manipur da phanglamde adubo hojikti hariba smartwatch asi Amazon da adomna laina uba phangbigani amadi hariba asi order tawraga Manipur da su deliver tawba ngamlaba adugumba smartwatch amani hariba smartwatch asi handak lakadoriba Amazon gi Great Indian Festival sale natragana Flipkart gi Big Billion Day sale da laibi hoba taragadi 10% instant discount ga loinana yamna ahoma mamal da su laiba phangbigani aduna hariba smartwatch asi adomna lainabagi damakta yengbiramba oiragadi hariba sale asigi manungda October 3 dagi horaga 12 October fawba chathagadoriba sale asigi manungda laibi hoba taragadi HDFC Bank ki card sangsina duna 10% instant discount loinana yamna ahoma mamal da laiba phangbigani hariba smartwatch asi hojiki matamda yamna makfaba smartwatch amadi adomna matamga chanaba measurement tawnabagi damakta instrument suna yaurba amadi makhal makha kya gi application support tawba afaba smartwatch ama lainabagi damakta yengbiramba oiragadi adomgi budget ki matung ina hariba smartwatch asi yamna makfaba leiba yaba smartwatch amani loinana hariba smartwatch asigi lainabagi link su asigi description da sung soi dana pijaramge adomna hariba smartwatch asibu lainabagi damakta yengbiba oiragadi hariba link adudagi changlaga soidana maki yengbiu masini ngasigi Samsung Galaxy Watch Active 2 hariba smartwatch asigi review video asibu meng tabiriba pungamuna video asibu like tawsinbiramu channel asibu subscribe tawdiba singna channel asibu subscribe tawsinbiramu amadi tungda asigulaba nungairaba video kya yengbinabagi damakta channel asibu hena mapung phaba channel ama oinabagi damakta mayamna sumateng pangbiu amadi video asibu share tawbiu tungda anoba video amada amuk thungarasi masigi damakta di mayam punamakti kainabagi athungjari